मैं थमोई सेंगना खुरमजरी ngasi point ama akoi gi sat haiba sat haibasi traditional mong da sat haibadu dagi kitang advance oiba mong da decking sheet yot athabagi sheet ama tharaga yot ki structure mathak ta sat haiba natragana cement ki beam mathak ta sat haiba magi kanaba advantage tara ka haijar ke number 1 da asigi thariba decking sheet aisha yamna strength leiba athaba aduga stability oiba yamna kanba pot amani maramdi asi tata gi product amani cosh aduga 0.80 mm gi thaba pot ne khoin thari se asida 1 mm gi su phangi number 2 sibu point da akoi gi asi gi pot che asi si ISA mark su oire corrosion free oi kari gino asi se galvanized oi asi se ms nate ko mild steel na tai galvanized steel na tai aduna calling karoi hai tare mathak se aduma aduga point number 3 da lightweight obi maram cha yengbiu akoina sida net chari cha single net na hai tare mayam gi sat hebida sanari bisa asom na kan gi yumlon na bagi building da sari se double net ne ba hedi asigi yot ki net se makhal ani ne ba leidoi se awang mathak ta makha da akoina single net ne aduna lightweight ni ko adugi su mathak ta asigi decking sheet ki sat herakpagi thabgi chang se asi se yamabada 3 daina 4 inchi mathak ta oirakani hai tare aduna asigi awangba mapa se asida awangba sagumba awangba mapa se asigi decking sheet amagi asigi wangkhaliba mapa se asidi makhada nungshit leradoine ba ne kuthariba mapa se asigi kuthariba mapa se sida khaktang ne belamti leiduse aduga asigi mathak se asini sarai tuise aduna sagumba ahangba makhadam lehuida aduna empty oiramni na lightweight aduna cement 2/3 amadi kalani na khanbiyo manga thokpugi ama aduga mari suba point da akoi se asigi complete si 1 day da sari ne haitare net se aduna yamna fast structure oi aduma aduga asisida akoi gi sarhi matam da decking sheet se lehoradoine fix oina aduna akoi sida ply ngak pukhot pa tawde arapa building da ply ka ngak tan wa ga yung nan tawise asi tawroi adu mathakta asi se numit kun mangani deina kuntrani mi gi sat se haira thamdoine ba akoi gi di numinini subada chatpadum yarani aduga cost effective sina akoina si taw matam da asigi sagai sabagi plyboard uchan ubak tingaroi wa tingaroi dutin ducha UPM da tingaroi aduna cost effective oire aduga number 6 suba point asina labor cost akoi si sat launa haigi ne aitar single ni na nongmada aduna mayamna sat se ngasi nongmada yamna wana mapa ma haibase akoi di mapa ani se nongmada haidoini yam thuna ju haini aduga phi su mayamna launu hanthana logani kaigno da akoi gi thickness to pa bani na aduga mo next next point se 7 suba point asi se asigi decking sheet mathak se complete oina thamma bane ba lona raga aduna asi se yu baidun leroi haita asigi tata gi 0.80 mm se asigi mathak ta sat haidoine ba aduna tata gi asigi 0.80 mm natragana 0.1 mm 1 mm gi decking sheet chekhai ga do ba kishu leite haitare chekhai ba ngamoi practically oiroidana adu kishu yuraroi aduma number 1 aduguma atopa amana sagumba samnafam खुदमोइना अखोइगी असमाइना सुमकक्प समजनफम दा युरक्प या हायनि अदुइदि अखोइना हाना असमाइना अखोइन थोमजलिसे सिमेंट ना थोमगा युदना बाइना अखोइन सिलिसे अदुगा फायर रेजिस्टेंस योति मै चारोइ को अदुमा अदुगा मु मखादगी सागतले आइसे योति को संतोखिनि आइतारे असाइदे सागतपदो असाइ द्रंग सारोइबा साइदा सागतप पोतो संतोखरनि आइतारे अदुना hit to dissipate taweba sai sabdu nakan da santokibni na mafam du da mai honi gi sadana sakpu tawroi aduma aduga atopa amana thermoregulation akoi gi nakanam da nungsa yeidana sare khallase bako adu sabado dissipate tawne tre keno do hit to aduma aduna conduction tawbangam jabani na yot ki part to aduma aduga mu load bearing load si heavy load pubangame khudamoina asigi yot che asisi
thaba yot na haitar so asisi 7 mm gumba tharam gani ko aina khanjabada aduga asi sidi kano je pulapna inchi ai nap onjarake ai nap onjage ko asisi pulapna foot amaga makhai 16 inchi thaba yumbi na haitar so 16 inchi thaba yumbi se asisina ngamduri bise fajana ngammani ko adumgi cheki yumbi do yumlon bagi jo nek to ulle sidha ba khota bante comparison yumlon bagi foot ama check ka belamiti ko tot pa yumduga asigi kano asigi inchi 13 pakpa foot ama khai pakpa aduga somna kansina kayano hingbir somna kansina inchi nipan ga foot ama ga makhai pakpa yumbi se asina di hen di kalani na tra somna kansi di asidi tumjan bana asidi tumjal laroi yo ni akoina coating torabani aduna hariba factor tarasina akoi ki decking sheet ki slab sar hebisina acho structure amagi oinadi yamna economic or yamna fast oi tha amagi ngai ga do building do akoi di asida tha ama da yum gi floor ama sidum roshan na ngamani haitai si cement si numini ni su de net pa yagani aduma akoina net pa matamda akoina pukri khara saraga hafta amagumba hafta ani gumba treatment water curing khara tawni adugudum akoi sijanarani so this is it so this is advantage of decking sheet kidang sangdokre baro biroi kanar mani khanjai so akoi gi irei cha sing khangna bagi akoina haijariba khara du sharing tawjarakpani uthok jarakpani ko aduma asidagi hena kupna uthok tabusu leiri customer sing prospecting na tanasi duga secret oiba akoina thamjariba khangjariba gyan loksing mayam do loimak akoi ucharake kana tawjage sharing tawjage so dum phaminasi aduga practically oina akoi praman oina okay jumbu gi fanabagi akoi sinjage so this is it so this is in our group 8257046869 mayam gi fanabagi damak seva gi damak lejari thank you